ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯟꯁꯝ ꯕꯦꯝꯕꯦꯝꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯒꯤ ꯎꯃꯪꯒꯤ ꯆꯤꯗꯥꯏꯗ ꯀꯣꯅꯨꯡꯒꯨꯝꯅ ꯆꯥꯎꯔꯕ ꯃꯜꯂꯕ ꯌꯨꯝꯖꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯛꯇꯤ ꯂꯩꯕ, ꯃꯍꯩ ꯖꯥꯗꯨ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥ ꯑꯃꯒ ꯂꯥꯏ ꯌꯦꯛꯄ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯃꯤꯇ꯭ꯔꯪꯒꯤ ꯃꯤꯡꯁꯦꯜ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯥꯏ ꯌꯦꯛꯄ ꯑꯗꯨꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯨꯔꯇꯤ ꯑꯣꯏꯅ ꯊꯣꯛꯍꯟꯗꯨꯅ ꯑꯃꯗꯤ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯋꯥꯏ ꯍꯥꯞꯇꯨꯅ ꯃꯨꯔꯇꯤ ꯑꯗꯨꯕꯨ ꯑꯍꯤꯡꯕ ꯃꯤꯑꯣꯏ ꯑꯣꯏꯍꯟꯗꯨꯅ ꯃꯥꯒꯤ ꯃꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯁꯒꯣꯜ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯃꯇꯥꯁꯤꯡꯒ ꯃꯅꯥꯏ ꯈꯔꯒ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯎꯃꯪ ꯂꯩꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯀꯣꯏꯊꯣꯛꯄ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯅꯥꯏ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯖꯥ ꯏꯕꯦꯝꯃ, ꯑꯁꯤꯒꯤ ꯎꯃꯪꯁꯤꯗꯤ ꯁꯥꯍꯤꯡ ꯆꯥꯕ ꯁꯥ ꯀꯩ ꯌꯥꯝꯅ ꯂꯩ, ꯑꯗꯨꯅ ꯎꯃꯪꯁꯤꯗ ꯆꯪꯈꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯍꯤꯡꯅ ꯊꯣꯛꯂꯛꯇꯦ ꯍꯥꯏꯅꯩ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ "ꯍꯣꯏꯅꯦ, ꯑꯩꯁꯨꯅꯦ ꯑꯗꯨꯝꯅꯗꯤ ꯇꯥꯏ, ꯑꯗꯨꯕꯨꯅꯦ ꯑꯁꯦꯡꯕ ꯑꯣꯏꯔꯤꯖꯥꯠꯂꯣ?" ꯃꯅꯥꯏ ꯑꯃꯅ ꯑꯃꯨꯛ "ꯈꯨꯜꯒꯤ ꯃꯤꯁꯤꯡꯅꯁꯨ ꯑꯗꯨꯃꯥꯏꯗꯤ ꯍꯥꯏꯅꯩ." ꯑꯁꯨꯝ ꯍꯥꯏꯅꯔꯒ ꯂꯥꯛꯄꯗ ꯎꯃꯪꯒꯤ ꯆꯤꯗꯥꯏꯗ ꯂꯥꯞꯅ ꯂꯩꯔꯤꯕ ꯃꯜꯂꯕ ꯌꯨꯝꯖꯥꯎ ꯑꯗꯨ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯎꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯉꯛꯂꯞꯅ ꯍꯪꯂꯛꯂꯝꯃꯤ, "ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯖꯥꯎ ꯑꯁꯤꯕꯨ ꯀꯅꯥꯒꯤꯅꯣ? ꯑꯁꯤꯗ ꯂꯩꯔꯤꯕꯅ ꯀꯔꯤꯒꯤꯅꯣ?" ꯃꯅꯥꯏ ꯑꯃꯅ "ꯑꯩꯁꯨ ꯉꯛꯂꯤꯕꯅꯤ ꯃꯖꯥ ꯏꯕꯦꯝꯃ, ꯑꯁꯤꯒꯨꯝꯕ ꯌꯨꯝꯖꯥꯎ ꯑꯃꯗ ꯃꯃꯥꯡꯗ ꯎꯈꯤꯗ꯭ꯔꯤ." ꯃꯅꯥꯏ ꯑꯃꯅ ꯑꯃꯨꯛ "ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯜꯂꯕ ꯌꯨꯝꯖꯥꯎꯅꯤ, ꯀꯅꯥꯝꯇ ꯐꯝ ꯑꯁꯤꯗ ꯆꯪꯅꯗꯦ." ꯑꯁꯨꯝ ꯍꯥꯏꯅꯔꯒ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯕ, ꯏꯁꯤꯡꯅ ꯇꯅꯤꯛ ꯇꯅꯤꯛꯅ ꯏꯃꯥꯏ ꯆꯣꯜꯂꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯎꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯃꯆꯨ ꯃꯆꯨꯒꯤ ꯊꯝꯕꯥꯜ ꯀꯌꯥ ꯁꯥꯠꯂꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯈ꯭ꯔꯦ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯂꯒ ꯏꯔꯣꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯁꯥꯟꯅꯅꯤꯡꯕ ꯐꯥꯎꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯅꯥꯏꯁꯤꯡꯗ "ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯨ, ꯃꯍꯥꯛ ꯃꯇꯥꯁꯤꯡꯒ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯈꯤꯒꯦ, ꯅꯈꯣꯏ ꯆꯠꯂꯝꯃꯨ, ꯃꯍꯥꯛ ꯃꯇꯥꯁꯤꯡꯒ ꯂꯣꯏꯅꯅ ꯂꯥꯛꯂꯒꯦ" ꯍꯥꯏꯗꯨꯅ ꯊꯥꯗꯣꯔꯛꯂꯝꯃꯤ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯗꯔꯀꯥꯔ ꯂꯩꯔꯕꯗꯤ ꯄꯥꯎ ꯍꯥꯏꯕꯤꯔꯛꯎ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯃꯇꯥꯁꯤꯡ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯥꯍꯤꯡ ꯆꯥꯕ ꯀꯩ ꯑꯃꯅ ꯉꯪꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯆꯦꯟꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯜꯂꯕ ꯌꯨꯝꯖꯥꯎ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯃꯍꯥꯛ ꯌꯨꯝꯖꯥꯎ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄꯗ ꯃꯤꯡꯁꯦꯜꯒꯤ ꯎꯄꯨꯗ ꯍꯥꯞꯇꯨꯅ ꯊꯝꯂꯤꯕ ꯃꯨꯔꯇꯤꯁꯤꯡ ꯑꯗꯨ ꯎꯕꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯎꯄꯨꯗ ꯊꯝꯂꯤꯕ ꯃꯨꯔꯇꯤꯁꯤꯡ ꯑꯃꯗꯤ ꯊꯥꯔꯤꯕ ꯃꯌꯦꯛꯁꯤꯡ ꯑꯗꯨ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥ ꯑꯗꯨ ꯃꯨꯔꯇꯤꯁꯤꯡ ꯑꯗꯨ ꯊꯋꯥꯏ ꯍꯥꯞꯅꯕ ꯌꯦꯡꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯏꯌꯦꯛꯄ ꯅꯨꯄꯥ ꯑꯗꯨꯁꯨ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯤꯡꯁꯦꯜꯒꯤ ꯎꯄꯨ ꯑꯃꯗ ꯃꯨꯔꯇꯤ ꯁꯥꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥ ꯑꯃꯗꯤ ꯂꯥꯏꯌꯦꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯃꯨꯔꯇꯤꯁꯤꯡ ꯑꯗꯨ ꯊꯋꯥꯏ ꯍꯥꯞꯅꯕꯒꯤꯗꯃꯛꯇ ꯃꯊꯪ ꯃꯊꯪ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯄꯗ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯉꯛꯅ ꯂꯥꯏꯌꯦꯛꯄ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯁꯤꯒꯨꯝꯕ ꯃꯨꯔꯇꯤꯁꯤ ꯁꯥꯅꯕ ꯀꯩꯗꯧꯅꯨꯡꯗ ꯍꯥꯏꯈꯤꯕ ꯂꯩꯇꯦ꯫ ꯅꯪꯅ ꯀꯔꯝꯅ ꯁꯥꯔꯝꯂꯤꯕꯅꯣ? ꯑꯁꯨꯛ ꯐꯖꯔꯕ ꯃꯨꯔꯇꯤ ꯑꯁꯤ ꯁꯥꯅꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯤꯕꯅꯣ?" ꯂꯥꯏꯌꯦꯛꯄ ꯅꯨꯄꯥ ꯑꯗꯨꯅ "ꯁꯤꯒꯤ ꯃꯨꯔꯇꯤ ꯑꯁꯤꯗꯤ ꯑꯩꯅ ꯁꯥꯕ ꯅꯠꯇꯦ, ꯀꯔꯝꯅ ꯁꯤꯗ ꯂꯩꯔꯝꯃꯤꯕꯅꯣ? ꯑꯩꯁꯨ ꯉꯛꯂꯤꯕꯅꯤ꯫
ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ, ꯑꯁꯨꯛ ꯐꯖꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯑꯩꯅ ꯐꯪꯒꯗꯧꯔꯦ꯫ ꯑꯩ ꯑꯐꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯑꯐꯕ ꯄꯨꯡꯐꯝ ꯑꯃ ꯌꯦꯡꯂꯒ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯂꯥꯛꯂꯒꯦ꯫ ꯃꯗꯨ ꯐꯥꯎꯕꯗꯤꯅꯦ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯃꯨꯀꯣ꯫ ꯍꯣꯏ ꯐꯒꯅꯤ, ꯑꯩ ꯁꯦꯟꯅꯔꯝꯒꯦ꯫ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ, ꯑꯋꯥꯠꯄ ꯊꯕꯛꯁꯤꯡ ꯑꯗꯣ ꯅꯪ ꯇꯧꯊꯣꯛꯑꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛ ꯆꯠꯈ꯭ꯔꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯎꯄꯨ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯌꯦꯛꯄ ꯅꯨꯄꯥ ꯑꯗꯨ ꯀꯤꯔꯝꯃꯤ꯫ ꯑꯀꯤꯕꯗꯨ ꯐꯥꯊꯔꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯥꯏꯌꯦꯛꯄ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯑꯩꯅꯁꯨ ꯁꯥꯈꯤꯗꯦ, ꯃꯍꯩ ꯍꯩꯕ ꯃꯤꯗꯨꯅꯁꯨ ꯅꯪꯕꯨ ꯊꯋꯥꯏ ꯍꯥꯞꯈꯤꯗꯦ꯫ ꯀꯔꯝꯅ ꯁꯤꯗ ꯂꯩꯔꯝꯃꯤꯕꯅꯣ? ꯅꯍꯥꯛ ꯀꯅꯥꯅꯣ? ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯇꯞꯅ ꯉꯥꯡꯉꯨ, ꯃꯤ ꯇꯥꯈꯤꯅꯤ꯫ ꯑꯩ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯤ, ꯀꯣꯏꯊꯣꯛꯄ ꯊꯣꯛꯂꯛꯄꯅꯤ, ꯀꯔꯤꯒꯨꯝꯕ ꯈꯔꯗꯒꯤ ꯂꯝꯃꯥꯡꯅꯗꯨꯅ ꯁꯤꯗ ꯌꯧꯔꯛꯄꯅꯤ꯫ ꯑꯣ ꯑꯗꯨ ꯑꯣꯏꯔꯦ, ꯑꯩꯗꯤ ꯅꯍꯥꯛꯄꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯏ, ꯑꯗꯨꯒ ꯑꯩꯅ ꯁꯥꯈꯤꯕ ꯃꯨꯔꯇꯤꯁꯤꯡꯗ ꯅꯍꯥꯛꯀꯨꯝꯅ ꯐꯖꯕꯗꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯑꯃꯨꯛ, ꯑꯗꯣ ꯐꯔꯦ, ꯁꯤꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯨꯔꯇꯤꯁꯤꯡ ꯑꯁꯤꯅ ꯑꯁꯨꯝꯅ ꯁꯥꯔꯒ ꯊꯝꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥꯗꯨꯅ ꯀꯩꯗꯧꯅꯕꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ? ꯃꯍꯥꯛꯀꯤ ꯀꯥꯟꯅꯕꯅ ꯀꯔꯤꯅꯣ? ꯂꯥꯏꯌꯦꯛꯄ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯃꯍꯥꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯂꯥꯏ ꯌꯦꯛꯍꯜꯂꯒ ꯃꯤꯡꯁꯦꯜ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯃꯨꯔꯇꯤ ꯑꯣꯏꯅ ꯊꯣꯛꯍꯜꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯨꯔꯇꯤꯁꯤꯡ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯣꯏꯍꯜꯂꯒ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯃꯍꯥꯛꯀꯤ ꯁꯥꯁꯣꯟ ꯃꯈꯥꯗ ꯊꯝꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯃꯤꯁꯤꯒ ꯄꯨꯟꯗꯨꯅ ꯀꯔꯤꯒꯤ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯣ? ꯑꯩꯁꯨ ꯊꯕꯛ ꯑꯁꯦ ꯇꯧꯅꯤꯡꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯒꯤꯗꯃꯛꯇ ꯇꯧꯗ ꯌꯥꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯀꯔꯤ ꯀꯔꯝꯕ ꯃꯔꯝ? ꯂꯥꯏꯌꯦꯛꯄ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯊꯣꯛꯈ꯭ꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯂꯥꯏꯌꯦꯛꯄ ꯅꯨꯄꯥ ꯑꯗꯨ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯆꯪꯂꯛꯂꯒ ꯑꯁꯨꯝꯅ ꯀꯧꯔꯛꯂꯝꯃꯤ, ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯌꯨꯝ ꯑꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯂꯥꯏꯌꯦꯛꯄ ꯅꯨꯄꯥꯗꯨꯅ ꯊꯣꯛꯂꯒ, ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯀꯔꯤ ꯊꯕꯛꯀꯤ ꯂꯥꯛꯄꯤꯕꯅꯣ? ꯑꯩ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ, ꯏꯁꯥꯁꯦ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯉꯁꯤ ꯅꯣꯡꯃ ꯈꯛꯇ ꯁꯣꯝꯒꯤ ꯌꯨꯝꯁꯤꯗ ꯄꯣꯊꯥꯗꯨꯅ ꯂꯩꯖꯕ ꯌꯥꯒꯗ꯭ꯔꯥ? ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯁꯣꯝꯒꯤ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥꯗꯨꯅ ꯂꯥꯏꯌꯦꯛꯄ ꯅꯨꯄꯥꯗꯨꯒꯤ ꯌꯨꯝꯗ ꯑꯍꯤꯡꯗꯨꯃ ꯂꯦꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯂꯥꯏꯌꯦꯛꯄ ꯅꯨꯄꯥꯗꯨꯅ ꯍꯧꯒꯠꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥ ꯑꯗꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯆꯦ ꯃꯆꯦꯠ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯆꯦꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ, ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯗꯨ ꯀꯟꯕ ꯄꯥꯝꯂꯕꯗꯤ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ꯫ ꯎꯃꯪꯒꯤ ꯆꯤꯗꯥꯏꯗ ꯂꯩꯔꯤꯕ ꯃꯜꯂꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯂꯥꯛꯎ, ꯑꯗꯨꯒ ꯂꯣꯏꯅ ꯈꯪꯒꯅꯤ꯫ ꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯎꯕꯗ ꯂꯥꯏꯌꯦꯛꯄ ꯅꯨꯄꯥ ꯑꯗꯨ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯀꯔꯝꯕ ꯃꯐꯝ ꯑꯗꯨ ꯊꯤꯔꯒ ꯆꯠꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯌꯣꯛꯂꯤꯕ ꯇꯦꯅꯋꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯔꯨꯞ, ꯑꯩ ꯅꯪꯒ ꯂꯣꯏꯅꯅ ꯆꯠꯀꯅꯤ꯫ ꯃꯗꯨꯒꯤ ꯃꯜꯂꯕ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯣ ꯑꯩꯍꯥꯛ ꯈꯪꯉꯤ꯫ ꯆꯠꯇꯨꯅ ꯅꯍꯥꯛꯀꯤ ꯏꯃꯥ ꯕꯕꯥ ꯀꯜꯂꯨꯁꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯇꯦꯅꯋꯥ ꯑꯗꯨ ꯄꯣꯟꯗꯒꯤ ꯄꯥꯏꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯦꯅꯋꯥ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯏꯌꯦꯛꯄ ꯅꯨꯄꯥꯗꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯐꯅ ꯁꯥꯡꯅ ꯆꯠꯂꯕꯒꯤ ꯇꯨꯡꯗ ꯎꯃꯪ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗ ꯂꯩꯔꯤꯕ ꯃꯜꯂꯕ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎ ꯑꯗꯨ ꯎꯔꯝꯃꯤ꯫ ꯇꯦꯅꯋꯥ ꯑꯗꯨꯅ, ꯃꯔꯨꯞ ꯑꯁꯤꯗ ꯎꯔꯤꯕ ꯌꯨꯝꯖꯥꯎ ꯑꯁꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ, ꯆꯪꯗꯨꯅ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥꯗꯨꯅ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯅꯣꯛꯂꯗꯨꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯪꯂꯛꯑꯣ ꯆꯪꯂꯛꯑꯣ꯫ ꯂꯥꯏꯌꯦꯛꯄ ꯅꯨꯄꯥꯗꯨꯅ, ꯍꯧꯖꯤꯛꯇꯤ
ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯔꯣ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯣ ꯑꯩꯍꯥꯛ ꯁꯛꯇꯤ ꯂꯩꯕ ꯃꯍꯩ ꯖꯥꯗꯨ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯍꯥꯛꯅ ꯃꯨꯔꯇꯤ ꯑꯃ ꯍꯦꯛꯇꯗ ꯊꯋꯥꯏ ꯍꯥꯞꯇꯨꯅ ꯑꯍꯤꯡꯕ ꯑꯣꯜꯍꯟꯕ ꯉꯝꯕ ꯅꯨꯄꯥꯅꯤ ꯑꯗꯨꯅ ꯅꯉꯣꯟꯗ ꯐꯖꯔꯕ ꯅꯨꯄꯤ ꯀꯌꯥ ꯌꯦꯛꯍꯟꯗꯨꯅ ꯃꯤꯡꯁꯦꯜ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯃꯨꯔꯇꯤ ꯊꯣꯛꯍꯜꯂꯒ ꯑꯩꯅ ꯊꯋꯥꯏ ꯍꯥꯞꯇꯨꯅ ꯑꯍꯤꯡꯕ ꯃꯤ ꯑꯣꯜꯍꯟꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯐꯥꯎꯕ ꯅꯤꯡꯊꯧ ꯀꯌꯥꯒꯤ ꯁꯛꯇꯝ ꯌꯦꯛꯂꯒ ꯃꯨꯔꯇꯤ ꯁꯥꯗꯨꯅ ꯑꯍꯤꯡꯕ ꯑꯣꯜꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡꯅ ꯂꯩꯕꯥꯛ ꯈꯨꯗꯤꯡ ꯑꯩꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯑꯩꯅ ꯄꯨꯝꯅꯃꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯒꯅꯤ ꯑꯗꯨꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯗꯣ ꯑꯩꯍꯥꯛ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯕꯨ ꯀꯩꯗꯧꯅ ꯊꯥꯗꯣꯛꯂꯣꯏ ꯃꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯀꯅꯤ ꯃꯗꯨꯗꯤ ꯇꯧꯕꯤꯒꯅꯨ ꯑꯩ ꯑꯗꯣꯝꯅ ꯍꯥꯏꯕ ꯄꯨꯝꯕ ꯂꯣꯏꯅ ꯌꯥꯖꯔꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯕꯛ ꯂꯣꯏꯔꯕ ꯀꯥꯟꯗ ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯊꯥꯗꯣꯛꯀꯅꯤ ꯑꯁꯨꯝꯅ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯑꯩꯈꯣꯏꯅꯤ ꯆꯪꯗꯨꯅ ꯃꯤꯐꯠꯇ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯁꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯈꯪꯕꯤꯕꯒꯤꯗꯃꯛꯇ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯃꯤꯐꯠꯇ ꯑꯁꯤꯕꯨ ꯀꯔꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗꯣꯛꯅꯕ ꯍꯥꯟꯅ ꯑꯝꯇ ꯇꯧꯁꯤ ꯂꯥꯏ ꯌꯦꯛꯄ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯉꯝꯕꯁꯤ ꯃꯀꯣꯛ 3 ꯄꯥꯟꯕ ꯂꯤꯟ ꯑꯗꯨ ꯈꯛꯇꯅ ꯉꯝꯃꯤ ꯍꯥꯏ ꯑꯗꯨꯕꯨ ꯃꯀꯣꯛ 3 ꯄꯥꯟꯕ ꯂꯤꯟ ꯑꯗꯨ ꯊꯤꯗꯨꯅ ꯄꯨꯔꯛꯄ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯄꯥꯛꯂꯕ ꯏꯄꯥꯛ ꯑꯃꯗ ꯂꯥꯟꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯅꯪꯗꯤ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ ꯅꯍꯥꯛꯀꯤ ꯅꯈꯨꯠꯇ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯅꯍꯥꯛꯅꯅꯦ ꯃꯀꯣꯛ 3 ꯄꯥꯟꯕ ꯂꯤꯟꯗꯣ ꯌꯦꯛꯇꯨꯅ ꯃꯨꯔꯇꯤ ꯑꯣꯟꯊꯣꯛꯎ ꯑꯗꯨꯒ ꯑꯩꯅ ꯊꯋꯥꯏ ꯍꯥꯞꯂꯒ ꯑꯍꯤꯡꯕ ꯑꯣꯜꯍꯟꯒꯅꯤ ꯑꯗꯨꯒꯅꯦ ꯃꯍꯥꯛꯄꯨ ꯍꯥꯠꯁꯤ ꯅꯪꯅ ꯀꯔꯝꯅ ꯊꯋꯥꯏ ꯍꯥꯞꯀꯅꯤ ꯃꯗꯨꯒꯤ ꯃꯟꯇ꯭ꯔꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯩꯕ ꯅꯠꯇꯤꯌꯦ ꯃꯍꯥꯛꯅꯅꯦ ꯃꯟꯇ꯭ꯔ ꯁꯣꯜꯂꯤꯉꯩ ꯃꯇꯝꯗ ꯂꯣꯟꯅ ꯇꯥꯔꯒ ꯍꯩꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯗꯨ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯑꯣꯏꯔꯣꯏ ꯃꯗꯨꯒꯤ ꯊꯕꯛꯇꯣ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯣ ꯑꯩꯕꯨ ꯊꯥꯖꯧ ꯑꯁꯨꯝꯅ ꯃꯟꯇ꯭ꯔ ꯑꯗꯨ ꯈꯪꯅꯕ ꯉꯥꯏꯕꯗ ꯅꯨꯃꯤꯠ 5ꯅꯤꯃꯨꯛꯇꯤ ꯍꯧꯈ꯭ꯔꯦ ꯂꯤꯟ ꯃꯀꯣꯛ 3 ꯄꯥꯟꯕꯗꯨꯒꯤ ꯃꯨꯔꯇꯤꯗꯨ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯨꯔꯇꯤꯁꯤꯡ ꯑꯗꯨꯕꯨ ꯊꯋꯥꯏ ꯍꯥꯞꯅꯕꯒꯤꯗꯃꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯨꯔꯇꯤꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯟꯇ꯭ꯔ ꯑꯗꯨ ꯁꯣꯟꯗꯨꯅ ꯊꯋꯥꯏ ꯍꯥꯞꯄ ꯍꯧꯔꯛꯂꯝꯃꯤ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯁꯣꯜꯂꯛꯄꯗ ꯃꯨꯔꯇꯤ ꯑꯃꯗꯤ ꯃꯥꯅ ꯍꯥꯏꯕ ꯃꯃꯤꯡꯒ ꯃꯨꯔꯇꯤꯗ ꯊꯥꯔꯝꯂꯤꯕ ꯃꯃꯤꯡ ꯑꯗꯨꯒ ꯈꯦꯠꯅꯔꯝꯃꯤ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯎꯅ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯛꯂꯝꯃꯤ ꯅꯪꯒꯤ ꯃꯔꯝꯗꯒꯤ ꯉꯁꯤ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯃꯟꯇ꯭ꯔ ꯁꯣꯏꯅ ꯁꯣꯟꯈ꯭ꯔꯦ ꯅꯪ ꯀꯔꯤꯒꯤ ꯊꯕꯛꯁꯤꯡꯁꯦ ꯆꯦꯛꯁꯤꯟꯅ ꯇꯧꯗ꯭ꯔꯤꯕꯅꯣ ꯀꯔꯤꯒꯤ ꯆꯦꯛꯁꯤꯟꯗ꯭ꯔꯤꯕꯅꯣ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥ ꯑꯗꯨ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯤꯅ ꯉꯥꯡꯂꯕꯁꯨ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯆꯠꯂꯒ ꯃꯀꯣꯛ 3 ꯄꯥꯟꯕ ꯂꯤꯟ ꯑꯗꯨ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯊꯝꯗꯨꯅ ꯊꯋꯥꯏ ꯍꯥꯞꯄꯒꯤ ꯃꯟꯇ꯭ꯔ ꯑꯗꯨ ꯁꯣꯟꯗꯨꯅ ꯑꯍꯤꯡꯕ ꯑꯣꯜꯍꯜꯂꯝꯃꯤ ꯑꯗꯨꯒ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥ ꯑꯗꯨ ꯆꯤꯛꯍꯜꯂꯝꯃꯤ ꯈꯨꯗꯛ ꯑꯗꯨꯗ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥ ꯑꯗꯨ ꯁꯤꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯔꯛꯄ ꯌꯥꯏ ꯈꯟꯗꯨꯅ ꯊꯥꯡꯁꯥꯡ ꯑꯃꯅ ꯃꯀꯣꯛ 3 ꯄꯥꯟꯕ ꯂꯤꯟ ꯑꯗꯨꯁꯨ ꯀꯛꯇꯨꯅ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯒ ꯂꯤꯟ ꯑꯗꯨꯒ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯜꯂꯝꯃꯤ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥꯅ ꯑꯩ ꯑꯗꯣꯝꯒꯤ ꯇꯧꯕꯤꯃꯜ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯊꯤꯃꯤꯟꯅꯁꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯦꯅꯋꯥ ꯑꯗꯨ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯔꯨꯞ ꯑꯩ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯒꯤ ꯂꯩꯐꯝ ꯈꯪꯗꯣꯛꯅꯕ ꯑꯩꯅ ꯂꯝꯖꯤꯡꯂꯒꯦ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯑꯣ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯃꯤꯇ꯭ꯔꯪꯒꯤ ꯃꯤꯡꯁꯦꯜ ꯑꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯂꯁꯤ ꯃꯁꯦ ꯑꯩꯈꯣꯏꯗ ꯀꯥꯟꯅꯔꯛꯄ ꯌꯥꯏ ꯍꯣꯏ ꯄꯨꯔꯛꯑꯣ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯃꯈꯣꯏ 3 ꯄꯨꯟꯅ
ꯂꯥꯌꯦꯛꯄꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯊꯤꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯈꯔ ꯂꯥꯞꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯋꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯋꯥꯔꯛꯇꯨꯅ ꯆꯠꯄ ꯉꯝꯂꯛꯇ꯭ꯔꯕꯗ ꯎꯈꯥ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯦꯅꯋꯥ ꯑꯗꯨꯅ ꯃꯍꯥꯛ ꯎꯍꯩ ꯄꯥꯟꯕ ꯎꯄꯥꯜ ꯑꯃꯗꯤ ꯏꯁꯤꯡ ꯂꯩꯕ ꯃꯐꯝ ꯊꯤꯔꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯦꯅꯋꯥ ꯑꯗꯨ ꯄꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯂꯥꯌꯦꯛꯄ ꯅꯨꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯔꯨꯞ, ꯑꯩꯅ ꯎꯍꯩ ꯄꯥꯟꯕ ꯎꯄꯥꯜ ꯑꯗꯨꯒ ꯏꯁꯤꯡ ꯂꯩꯕ ꯃꯐꯝ ꯑꯃ ꯈꯪꯗꯣꯛꯂꯨꯔꯦ꯫ ꯑꯩꯒ ꯇꯨꯡ ꯏꯜꯂꯛꯑꯣ, ꯑꯩꯅꯦ ꯃꯐꯝ ꯑꯗꯨ ꯇꯥꯛꯆꯔꯒꯦ꯫" ꯑꯁꯨꯝꯅ ꯇꯦꯅꯋꯥ ꯑꯗꯨꯅ ꯇꯥꯛꯇꯨꯅ ꯂꯥꯌꯦꯛꯄꯅ ꯎꯍꯩ ꯑꯗꯨ ꯀꯥꯗꯨꯅ ꯍꯦꯛꯂꯒ ꯏꯁꯤꯡ ꯑꯗꯨꯁꯨ ꯄꯨꯔꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯔ ꯆꯠꯂꯒ ꯃꯈꯣꯏ ꯇꯝꯅ ꯎꯆꯦꯛ ꯂꯟꯖꯥ ꯑꯆꯧꯕ ꯑꯃ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯦꯅꯋꯥ ꯑꯗꯨ ꯆꯦꯟꯗꯨꯅ ꯄꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯌꯦꯛꯄꯅ ꯊꯥꯡꯁꯥꯡ ꯑꯃ ꯔꯥꯖꯀꯨꯃꯥꯔꯤꯗ ꯄꯤꯔꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯂꯪꯖꯥ ꯇꯝꯅ ꯂꯪꯗꯨꯅ ꯂꯪꯖꯥ ꯑꯗꯨ ꯃꯈꯣꯡꯅ ꯁꯣꯛꯄꯗꯒꯤ ꯇꯦꯅꯋꯥ ꯑꯗꯨ ꯊꯥꯗꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯪꯖꯥ ꯑꯗꯨ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥꯗꯨꯒꯤ ꯈꯣꯟꯖꯦꯜꯗ ꯀꯟꯅ ꯂꯥꯎꯔꯗꯨꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯂꯪꯖꯥ ꯑꯗꯨ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯇꯧꯔꯕꯒꯤ ꯃꯇꯨꯡꯗ ꯈꯔ ꯂꯥꯛꯂꯕ ꯀꯥꯟꯗ ꯁꯖꯤ ꯑꯃꯃꯨꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯖꯤ ꯑꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯁꯤꯒꯤ ꯁꯖꯤ ꯑꯁꯤꯕꯨ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯣꯏꯔꯤꯖꯥꯠꯂꯣ?" ꯂꯥꯌꯦꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯆꯤꯡꯅꯅ, ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯁꯤ ꯑꯩꯍꯥꯛ ꯍꯦꯛꯇ ꯍꯥꯠꯇꯣꯛꯂꯒꯦ." ꯁꯖꯤꯅ, "ꯅꯈꯣꯏꯅ ꯈꯜꯂꯤꯕꯗꯣ ꯑꯣꯟꯅꯔꯦ꯫ ꯑꯩꯍꯥꯛ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥꯗꯨ ꯅꯠꯇꯦ꯫ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯥꯛꯂꯤꯕꯅꯤ." ꯂꯥꯌꯦꯛꯄ ꯅꯨꯄꯥ ꯑꯗꯨꯅ, "ꯅꯪꯅ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯕ ꯀꯔꯤ ꯂꯩ? ꯍꯥꯏꯌꯨ ꯁꯖꯤ꯫ ꯃꯗꯨꯒꯤ ꯃꯤꯐꯠꯇꯗꯣ ꯅꯪ ꯈꯛꯇꯒꯤ ꯌꯦꯛꯅꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤꯁꯨ ꯌꯦꯛꯅꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯇꯧꯕ ꯉꯝꯕ ꯁꯛꯇꯤ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯖꯤꯕ ꯀꯌꯥ ꯍꯥꯠꯈ꯭ꯔꯕꯅꯤ꯫ ꯑꯩꯍꯥꯛ ꯎꯃꯪ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯛꯄꯅ ꯃꯥꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯈꯪꯏ." ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯃꯨꯛ, "ꯑꯇꯩ ꯑꯈꯪꯕ ꯍꯥꯏꯅꯤꯡꯕ ꯀꯔꯤ ꯂꯩ? ꯍꯥꯏꯌꯨ, ꯑꯈ ꯇꯥꯎ ꯁꯖꯤ." "ꯃꯍꯥꯛꯀꯤ ꯁꯥꯏꯑꯣꯟ ꯑꯁꯤ ꯑꯍꯨꯝ ꯁꯨꯏ꯫ ꯅꯍꯥꯛꯅ ꯑꯃꯈꯛꯇ ꯍꯥꯠꯈꯤꯕꯅꯤ, ꯑꯅꯤ ꯑꯃ ꯋꯥꯠꯂꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯤꯕꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯁꯥꯏꯑꯣꯟ ꯑꯅꯤꯗꯨ ꯈꯪꯗꯣꯛꯂꯒ ꯍꯥꯠꯂꯕꯇꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯒꯅꯤ." ꯂꯥꯌꯦꯛꯄ ꯅꯨꯄꯥ ꯑꯗꯨꯅ, "ꯊꯥꯒꯠꯆꯔꯤ ꯃꯔꯨꯞ, ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯃꯁꯤ ꯈꯪꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯅꯍꯥꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯅꯣꯡ ꯆꯨꯔꯛꯂꯝꯃꯤ꯫ ꯂꯥꯌꯦꯛꯄ ꯅꯨꯄꯥꯅ, "ꯅꯣꯡꯁꯤꯁꯨ ꯆꯨꯔꯛꯏ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯅꯣꯡ ꯇꯨꯞꯇꯨꯅ ꯂꯩꯒꯅꯤ? ꯂꯩꯐꯝ ꯖꯒꯥꯁꯨ ꯑꯝꯇ ꯎꯗꯦ." ꯁꯖꯤ ꯑꯗꯨꯅ, "ꯋꯥꯒꯅꯨ ꯃꯔꯨꯞ, ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯁꯤ, ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯕꯤꯔꯛꯑꯣ." ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯆꯦꯜꯂꯗꯨꯅ ꯁꯖꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯣꯡꯁꯨ ꯍꯥꯡꯂꯛꯂꯝꯃꯤ꯫ ꯁꯖꯤꯅ, "ꯃꯔꯨꯞꯁꯤꯡ, ꯉꯁꯤꯒꯤꯗꯤ ꯃꯝꯁꯤꯜꯂꯛꯂꯦ꯫ ꯑꯩꯒꯤ ꯌꯨꯝꯗ ꯄꯣꯊꯥꯕꯤꯔꯣ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯅꯦ ꯆꯠꯄꯤꯔꯣ." ꯂꯥꯌꯦꯛꯄ ꯅꯨꯄꯥꯗꯨꯅ, "ꯍꯣꯏ, ꯑꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯦ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯤꯡꯗꯨꯃ ꯌꯥꯏꯔꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯟꯊꯣꯔꯛꯄꯗ ꯃꯈꯣꯏ ꯂꯣꯏꯅ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯍꯧꯒꯠꯂꯤ꯫ ꯁꯖꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯔꯨꯞ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥꯗꯨ ꯀꯔꯝꯕ ꯖꯤꯕꯒꯤ ꯁꯥꯏꯑꯣꯟꯗ ꯑꯣꯟꯗꯨꯅ ꯂꯩ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯈꯪꯗꯣꯛꯄ ꯃꯊꯧ ꯌꯥꯝꯅ ꯇꯥꯏ." "ꯍꯣꯏ ꯃꯔꯨꯞ, ꯑꯗꯨꯕꯨ ꯃꯗꯨ ꯈꯪꯗꯣꯛꯄ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ." ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯇꯥꯟꯅꯔꯤꯉꯩꯗ ꯇꯥꯟꯖꯥꯗꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯍꯦ ꯅꯨꯄꯥ, ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯂꯒ ꯅꯪꯒꯤ ꯅꯃꯥꯅꯄꯥ ꯀꯟꯒꯅꯤ ꯈꯟꯈꯤꯕ? ꯑꯩꯕꯨ ꯁꯤꯔꯦ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ? ꯑꯩ ꯍꯧꯖꯤꯛꯁꯨ ꯍꯤꯡꯂꯤ꯫ ꯑꯩꯅ ꯅꯪꯕꯨ ꯂꯦꯝꯅ ꯈꯛꯊꯥꯔꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯇꯦꯅꯋꯥꯅ ꯀꯤꯔꯞꯅ, "ꯃꯔꯨꯞ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯅꯥꯅꯣ?" ꯂꯥꯌꯦꯛꯄꯅ, "ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥꯗꯨꯅꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯂꯦꯝꯅ ꯈꯛꯊꯥꯔꯔꯣꯏ꯫ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯨꯅ ꯀꯗꯥꯏꯗꯕꯨ ꯂꯩꯔꯤꯒꯕ?" ꯔꯥꯖꯀꯨꯃꯥꯔꯤꯅ, "ꯀꯤꯒꯅꯨ, ꯑꯩꯈꯣꯏ ꯂꯩꯅ ꯂꯩꯅ
ꯅꯪꯅ ꯀꯤꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯕꯨ ꯁꯣꯏꯗꯅ ꯊꯤꯁꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯑꯍꯣꯕ ꯈꯣꯟꯖꯦꯜꯗ ꯅꯣꯛꯈꯤꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯑꯇꯤꯌꯥꯗ ꯂꯩꯔꯤꯕ ꯂꯩꯆꯤꯜꯁꯤꯡ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯦꯡꯂꯛꯂꯝꯃꯤ ꯅꯣꯡꯊꯛꯇ ꯑꯈꯥꯛ ꯑꯔꯥꯎ ꯀꯌꯥ ꯇꯧꯔꯛꯂꯝꯃꯤ ꯍꯧꯅ ꯍꯧꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅꯁꯨ ꯑꯇꯤꯌꯥ ꯄꯨꯝꯕ ꯁꯤꯟꯕ ꯊꯨꯡꯅ ꯅꯤꯜꯂꯝꯃꯤ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯇꯦꯅꯋꯥ ꯑꯗꯨ ꯑꯁꯨꯝ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯇꯨꯅ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥꯗꯨꯒꯤ ꯈꯣꯟꯖꯦꯜꯗ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯝꯃꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ ꯃꯈꯣꯏ ꯄꯨꯝꯕ ꯃꯥꯅ ꯃꯥꯅ ꯊꯣꯛꯄ ꯆꯦꯜꯂꯝꯃꯤ ꯇꯦꯅꯋꯥ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯇꯥꯟꯅꯈꯤꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯂꯥꯏ ꯌꯦꯛꯄꯅ ꯇꯦꯅꯋꯥ ꯑꯁꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯗ ꯇꯥꯟꯅꯈ꯭ꯔꯦꯅꯦ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ ꯃꯍꯥꯛꯅ ꯎꯄꯥꯏ ꯁꯨꯝ ꯊꯤꯔꯛꯄꯗ ꯃꯤꯡꯁꯦꯜ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯥꯡꯁꯥꯡ ꯑꯃ ꯌꯦꯛꯇꯨꯅ ꯊꯣꯛꯍꯜꯂꯒ ꯔꯥꯖꯀꯨꯃꯥꯔꯤꯗ ꯂꯪꯗꯨꯅ ꯄꯤꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯊꯥꯡꯗꯨ ꯂꯧꯔꯒ ꯇꯦꯅꯋꯥ ꯑꯗꯨꯗ ꯌꯥꯟꯕ ꯍꯧꯔꯛꯏ ꯐꯅ ꯀꯨꯏꯅ ꯌꯥꯜꯂꯕ ꯇꯨꯡꯗ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯇꯦꯅꯋꯥ ꯑꯗꯨ ꯄꯤꯛꯁꯤꯟꯈ꯭ꯔꯦ ꯇꯦꯅꯋꯥ ꯑꯗꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯃꯤꯐꯠꯇ ꯑꯁꯤꯅ ꯑꯩꯒꯤ ꯃꯔꯨꯞꯄꯨ ꯌꯦꯛꯅꯕ ꯑꯣꯏꯍꯟꯗꯨꯅ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯍꯜꯂꯤꯕ ꯃꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯅꯨꯡꯉꯥꯏꯇꯗꯨꯅ ꯎꯃꯪ ꯑꯗꯨꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯁꯨꯔꯒ ꯍꯤꯗꯥꯛ ꯁꯦꯝꯗꯨꯅ ꯇꯦꯅꯋꯥ ꯑꯗꯨꯗ ꯇꯩꯕꯤꯔꯝꯃꯤ ꯍꯤꯗꯥꯛꯇꯨ ꯇꯩꯕ ꯂꯣꯏꯔꯕꯗ ꯃꯈꯣꯏ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯗꯨꯅ ꯂꯥꯏꯌꯦꯛꯄꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯂꯩꯐꯝ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯇꯦꯅꯋꯥꯅ ꯃꯔꯨ ꯅꯪꯒ ꯔꯥꯖꯀꯨꯃꯥꯔꯤꯒ ꯐꯝꯕꯁꯤꯗ ꯂꯩꯔꯝꯃꯨ ꯃꯔꯨꯞ ꯁꯖꯤ ꯑꯩꯈꯣꯏꯅ ꯆꯠꯇꯨꯅ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯒꯤ ꯂꯩꯐꯝꯗꯣ ꯊꯤꯔꯨꯈꯤꯒꯦ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯇꯦꯅꯋꯥ ꯑꯗꯨꯒ ꯁꯖꯤ ꯑꯗꯨꯒ ꯂꯥꯏꯌꯦꯛꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯂꯩꯐꯝ ꯊꯤꯕ ꯆꯠꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯂꯥꯏꯌꯦꯛꯄ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯦ ꯄꯨꯡ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯇꯦꯅꯋꯥ ꯑꯃꯗꯤ ꯁꯖꯤ ꯍꯜꯂꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯂꯥꯏꯌꯦꯛꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯤ ꯂꯩꯐꯝ ꯑꯗꯨ ꯊꯤꯕ ꯐꯪꯂꯛꯇ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯗ ꯀꯔꯦꯝꯅꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯒꯤ ꯅꯃꯥꯅꯄꯥꯒꯤ ꯂꯩꯐꯝ ꯊꯤꯕ ꯐꯪꯒꯅꯤ ꯀꯥꯏꯅꯒ ꯈꯜꯂꯤꯕ꯭ꯔꯥ ꯃꯗꯨ ꯇꯥꯕꯗ ꯂꯥꯏꯌꯦꯛꯄ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦ ꯃꯤꯐꯠꯇ ꯅꯇꯤꯛ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯔꯛꯎ ꯃꯤꯀꯤꯊꯤ ꯑꯃꯒꯨꯝꯅ ꯑꯗꯨꯝꯅ ꯂꯣꯠꯂꯒ ꯅꯪ ꯋꯥ ꯉꯥꯡꯒꯅꯨ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯅꯈꯣꯏꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯃꯤꯇ꯭ꯔꯪꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯁꯨ ꯅꯅꯥꯛꯇ ꯂꯩꯔꯤꯕꯅꯤ ꯑꯩꯒꯤ ꯁꯛꯇꯝ ꯌꯦꯛꯎ ꯑꯗꯨꯒꯅꯦ ꯑꯩ ꯊꯋꯥꯏ ꯍꯥꯞꯇꯨꯅ ꯊꯣꯔꯛꯀꯦ ꯂꯥꯏꯌꯦꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯑꯩ ꯅꯪꯒꯨꯝꯕ ꯃꯤꯐꯠꯇ ꯑꯃꯒꯤ ꯁꯛꯇꯝ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯌꯦꯛꯂꯣꯏ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯅꯪꯒꯤ ꯅꯃꯥꯅꯄꯥ ꯑꯩꯒꯤ ꯈꯨꯠꯇ ꯂꯩ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯗꯕ ꯐꯩ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯃꯈꯣꯏ ꯃꯁꯤꯒꯤ ꯎꯃꯪꯁꯤ ꯂꯩ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯒ ꯂꯣꯏꯅꯅ ꯐꯪꯅꯕ ꯑꯩ ꯁꯣꯏꯗꯅ ꯊꯤꯒꯅꯤ ꯅꯪ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯁꯥꯒꯅꯨ ꯐꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧꯔꯣ ꯃꯄꯣꯛꯁꯤꯃꯒꯤꯅꯦ ꯅꯪꯒꯤ ꯅꯄꯥ ꯊꯤꯕꯗꯤꯅꯦ ꯂꯥꯏꯗꯅ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯀꯔꯝ ꯅꯥꯟꯊꯣꯛꯀꯦ ꯌꯦꯡꯒꯦ ꯂꯥꯏꯌꯦꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯗꯤ ꯇꯪꯈꯥꯏ ꯁꯤꯔꯕꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯏꯕ ꯑꯗꯨꯗꯒꯤꯗꯤ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯈꯟꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯅꯔꯝꯃꯤ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥ ꯑꯗꯨ ꯃꯥꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨ ꯈꯟꯕꯗ ꯆꯥꯎꯊꯣꯛꯆꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯗꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯅꯊꯧꯅꯥꯒ ꯂꯩꯔꯝꯒꯅꯤ ꯀꯥꯏꯅ ꯈꯜꯂꯨꯗꯦ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯗꯣ ꯌꯥꯝ ꯐꯔꯦ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯀꯤꯕ ꯎꯠꯂꯤ ꯃꯇꯤꯛ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯋꯥꯍꯟꯕ ꯍꯦꯜꯂꯛꯀꯅꯤ ꯑꯗꯨ ꯐꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ ꯇꯦꯅꯋꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯊꯤꯕꯁꯨ ꯑꯩꯈꯣꯏ ꯐꯪꯗ꯭ꯔꯦ ꯑꯩꯈꯣꯏꯕꯨ ꯀꯗꯥꯏꯗ ꯀꯔꯤ ꯆꯥꯗꯨꯅ ꯂꯩꯔꯝꯒꯅꯤ ꯁꯖꯤ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤꯃꯗ ꯈꯟꯒꯅꯨ ꯑꯐꯕ ꯃꯤꯒꯤꯗꯤ ꯃꯥꯒꯤ ꯃꯐꯝꯗꯤ ꯐꯕꯇ ꯑꯣꯏꯔꯝꯒꯅꯤ
ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯤꯐꯠꯇ ꯑꯗꯨꯒꯤ ꯁꯥꯌꯣꯟꯅꯔꯤꯗꯨꯒꯤ ꯆꯞ ꯆꯥꯕ ꯈꯪꯂꯕꯗꯤꯅꯦ ꯃꯗꯨ ꯍꯥꯠꯂꯕꯗꯇ ꯑꯩꯒꯤ ꯃꯥꯏꯄꯥꯗꯣ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯑꯁꯦꯡꯕꯅꯤ, ꯃꯗꯨꯗꯨꯗ ꯃꯍꯥꯛꯅꯅꯦ ꯅꯪꯒꯤ ꯏꯃꯥ ꯕꯥꯕꯨ ꯁꯣꯏꯗꯅ ꯊꯥꯗꯣꯛꯂꯝꯒꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥꯗꯨꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯇꯦꯅꯋꯥ ꯑꯗꯨ ꯅꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯖꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥꯗꯨꯒꯤ ꯈꯣꯟꯖꯦꯜꯗ ꯍꯧꯅ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯄꯥꯗꯨꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯈꯨꯗꯛ ꯑꯗꯨꯗ ꯆꯥꯎꯈꯠꯂꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯆꯦꯟꯈꯠꯇꯨꯅ ꯄꯥꯏꯔꯒ ꯄꯨꯈꯤꯔꯝꯃꯤ꯫ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥꯗꯨꯅ ꯇꯧꯐꯝ ꯈꯪꯗꯅ ꯄꯥꯈꯠꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯆꯦꯜꯂꯗꯨꯅ ꯂꯥꯎꯗꯨꯅ ꯇꯥꯟꯅꯔꯛꯏ꯫ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥꯅ, ꯍꯦ ꯇꯦꯅꯋꯥ, ꯍꯦ ꯁꯖꯤ, ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯀꯥꯏꯗ ꯄꯨꯔꯒ ꯆꯠꯂꯤꯕꯅꯣ? ꯃꯥꯕꯨ ꯊꯥꯗꯣꯛꯑꯣ꯫ ꯇꯦꯅꯋꯥ ꯑꯗꯨꯅ, ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯅ ꯅꯪꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯏ꯫ ꯃꯍꯥꯛ ꯂꯩꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯃꯤꯁꯦꯜꯗꯨꯅ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ꯫ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥꯗꯨꯅ, ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯊꯥꯗꯣꯛꯑꯣ꯫ ꯑꯩ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯊꯕꯛ ꯄꯨꯝꯕ ꯑꯩ ꯇꯧꯔꯒꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ꯫ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥ, ꯅꯪ ꯑꯗꯨꯝꯅ ꯈꯛ ꯇꯧꯒꯅꯨ꯫ ꯍꯧꯖꯤꯛ ꯅꯪ ꯈꯛꯇꯅꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯌꯦꯛꯇꯨꯅ ꯊꯣꯛꯍꯟꯕ ꯉꯝꯕ꯫ ꯅꯪ ꯃꯗꯨ ꯇꯧꯕ ꯌꯥꯗꯦ꯫ ꯑꯩꯒꯤꯗꯃꯛꯇ ꯅꯪ ꯀꯔꯤꯁꯨ ꯈꯟꯒꯅꯨ꯫ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥꯗꯨꯅ, ꯅꯪꯅꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯈ꯭ꯔꯦ꯫ ꯅꯪꯅ ꯑꯋꯥꯕ ꯇꯥꯔꯕ ꯀꯥꯟꯗ ꯑꯩ ꯌꯦꯡꯗꯅ ꯂꯩꯊꯣꯛꯄꯗꯤ ꯑꯩ ꯈꯛ ꯉꯝꯃꯣꯏ꯫ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ꯫ ꯍꯦ ꯃꯤꯐꯠꯇ, ꯑꯩ ꯈꯛꯇꯅꯦ ꯅꯪꯒꯤ ꯁꯛꯇꯝ ꯌꯦꯛꯇꯨꯅ ꯃꯨꯔꯇꯤ ꯄꯨꯊꯣꯛꯄ ꯉꯝꯕ꯫ ꯑꯗꯨꯅ ꯅꯪ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯕꯨ ꯍꯧꯖꯤꯛꯃꯛ ꯊꯥꯗꯣꯛꯑꯣ꯫ ꯀꯔꯤꯒꯨꯝꯕ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯇꯨ ꯅꯥꯝꯃ ꯅꯪꯅ ꯁꯣꯛꯂꯕꯗꯤ ꯅꯪꯒꯤ ꯃꯨꯔꯇꯤ ꯀꯩꯗꯧꯅꯨꯡꯗ ꯑꯩꯅ ꯁꯦꯝꯃꯣꯏ꯫ ꯃꯗꯨ ꯍꯥꯏꯔꯕꯒꯤ ꯇꯨꯡꯗ ꯇꯦꯅꯋꯥ ꯑꯃꯗꯤ ꯁꯖꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯃꯈꯥꯗ ꯄꯨꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯗꯤ ꯊꯣꯛꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯃꯠꯇ ꯈꯪꯖꯔꯝꯗꯦ꯫ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯕꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯇꯦꯅꯋꯥꯅ, ꯃꯔꯨꯞ, ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ? ꯀꯔꯝꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯝꯃꯤꯅꯣ? ꯂꯥꯏ ꯌꯦꯛꯄ ꯑꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯍꯥꯏꯔꯨꯔꯒ ꯃꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯍꯟꯕꯗꯨ ꯄꯥꯝꯗꯕꯗꯒꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥꯗꯒꯤ ꯁꯛꯇꯝ ꯌꯦꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯖꯤ ꯑꯃꯗꯤ ꯇꯦꯅꯋꯥ ꯑꯗꯨ ꯉꯛꯅ, ꯀꯔꯤꯒꯤꯅꯣ ꯃꯔꯨꯞ, ꯅꯍꯥꯛꯅ ꯃꯤꯐꯠꯇ ꯑꯗꯨꯒꯤ ꯁꯛꯇꯝ ꯌꯦꯛꯂꯤꯕꯗꯤ? ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏ ꯌꯦꯛꯄ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯑꯗꯨꯃꯛ ꯌꯦꯛꯂꯝꯃꯤ꯫ ꯁꯛꯇꯝꯗꯨ ꯌꯦꯛꯄ ꯂꯣꯏꯔꯕꯗ ꯃꯨꯔꯇꯤ ꯑꯣꯏꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯆꯪꯈꯤꯗꯨꯅ ꯍꯧꯅ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥꯗꯨꯅ, ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤ꯫ ꯂꯥꯎ, ꯌꯨꯝꯖꯥꯎꯗꯨꯗ ꯍꯧꯖꯤꯛꯃꯛ ꯆꯠꯁꯤ ꯂꯥꯎ꯫ ꯂꯥꯏ ꯌꯦꯛꯄꯅ, ꯅꯪꯅ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯕꯨ ꯁꯥꯟꯅꯔꯤꯕꯅꯣ? ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ ꯃꯈꯣꯏꯕꯨ ꯅꯪꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯦ? ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯑꯣ꯫ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥꯗꯨꯅ ꯅꯣꯛꯂꯗꯨꯅ, ꯃꯈꯣꯏ ꯊꯥꯗꯣꯛꯂꯕꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯀꯔꯝꯅ ꯌꯥꯒꯅꯤ? ꯑꯩꯒꯤ ꯊꯕꯛ ꯂꯣꯏꯔꯕ ꯀꯥꯟꯗꯅꯦ ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯗꯣ ꯑꯩꯅ ꯊꯥꯗꯣꯛꯀꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ, ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯕ ꯌꯥꯕ ꯇꯥꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯎꯃꯪꯒꯤ ꯆꯤꯗꯥꯏꯗ ꯂꯩꯕ ꯃꯜꯂꯕ ꯌꯨꯝꯖꯥꯎꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏ ꯌꯦꯛꯄꯗꯨ ꯍꯥꯟꯅꯒꯨꯝꯅ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥꯗꯨꯅ ꯃꯥꯅ ꯄꯥꯝꯂꯤꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨ ꯌꯦꯛꯇꯨꯅ ꯃꯨꯔꯇꯤ ꯁꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥꯅ, ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯑꯗꯣ ꯅꯪꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯇꯦꯅꯋꯥ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯥꯏ ꯌꯦꯛꯄꯅ ꯇꯦꯅꯋꯥ ꯑꯗꯨ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯈꯪꯗꯣꯔꯛꯂꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ, ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯏꯃꯥ ꯕꯕꯥ ꯃꯤꯐꯠꯇ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯂꯩꯕꯁꯤꯅꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯈꯠꯂꯤꯕꯁꯦ꯫ ꯁꯖꯤ ꯑꯗꯨꯅ, ꯔꯥꯖꯀꯨꯃꯥꯔꯤ, ꯅꯍꯥꯛ ꯂꯩꯅ ꯂꯩꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯤ? ꯃꯍꯥꯛ ꯐꯅ ꯁꯛꯇꯤ ꯂꯩꯕ ꯑꯣꯏꯖꯔꯕꯁꯨ
ꯃꯍꯥꯛꯀꯤꯁꯨ ꯑꯔꯣꯏꯕ ꯃꯇꯝ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯦꯅꯋꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯃꯃꯤꯠꯇ ꯎꯕ ꯄꯥꯎꯗꯝꯁꯤꯡ ꯑꯗꯨ ꯇꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯎꯁꯥꯁꯤꯡꯗ ꯂꯣꯠꯇꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯌꯦꯡꯉꯤ꯫ ꯈꯔ ꯂꯥꯞꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯅꯣꯡꯁꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯁꯥꯗꯣ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯆꯪꯗꯨꯅ ꯃꯥꯡꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯈꯔ ꯆꯠꯂꯒ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯄꯥꯟꯗ ꯂꯤꯟ ꯑꯃ ꯑꯃꯨꯛ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯟ ꯑꯗꯨꯗ ꯑꯃꯨꯛ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥꯗꯨꯅ ꯆꯪꯈꯤꯗꯨꯅ ꯑꯃꯨꯛꯁꯨ ꯃꯥꯡꯈꯤ꯫ ꯑꯗꯨꯒ ꯂꯤꯟ ꯑꯗꯣ ꯇꯨꯔꯦꯜ ꯑꯗꯨꯕꯨ ꯂꯥꯟꯊꯣꯛꯇꯨꯅ ꯁꯨꯔꯨꯡ ꯑꯃꯗ ꯆꯪꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯂꯥꯏꯌꯦꯛꯄ ꯅꯨꯄꯥꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯀꯤ ꯁꯥꯏꯑꯣꯟ ꯑꯅꯤ ꯑꯁꯤ ꯅꯣꯡꯁꯥ ꯑꯃꯗꯤ ꯂꯤꯟ ꯑꯅꯤꯁꯦ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯁꯖꯤꯅ ꯑꯃꯨꯛ ꯃꯔꯨꯞ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯃꯟꯊꯕ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯅꯪꯒꯤ ꯏꯃꯥ ꯕꯥꯗꯣ ꯂꯧꯊꯣꯛꯂꯨꯔꯁꯤ ꯂꯥꯎ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯉꯥꯏꯈꯣ, ꯍꯧꯖꯤꯛꯃꯛꯇꯤ ꯈꯤꯇꯪ ꯈꯨꯌꯧꯅꯔꯤ꯫ ꯑꯗꯨꯒꯅꯦ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥꯗꯣ ꯇꯨꯝꯗꯨꯅ ꯄꯣꯊꯥꯔꯝꯒꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ꯫ ꯂꯥꯏꯌꯦꯛꯄ ꯅꯨꯄꯥꯗꯨꯅ ꯃꯔꯨꯞꯁꯤꯡ ꯑꯁꯨꯝꯅ ꯇꯧꯔꯁꯤ꯫ ꯑꯩ ꯏꯁꯥꯒꯤ ꯁꯛꯇꯝ ꯑꯃ ꯌꯦꯛꯇꯨꯅ ꯃꯤꯇ꯭ꯔꯪꯒꯤ ꯃꯤꯡꯁꯦꯜꯒꯤ ꯃꯇꯦꯡꯅ ꯃꯨꯔꯇꯤ ꯊꯣꯛꯍꯜꯂꯒꯅꯦ ꯔꯥꯖꯀꯨꯃꯥꯔꯤꯅ ꯊꯋꯥꯏ ꯍꯥꯞꯂꯕ ꯃꯇꯨꯡꯗꯅꯦ ꯐꯝ ꯑꯁꯤꯗ ꯊꯝꯃꯝꯃꯒꯦ꯫ ꯍꯌꯦꯡ ꯑꯌꯨꯛ ꯃꯤ ꯐꯠꯇꯗꯨꯅ ꯐꯝ ꯑꯁꯤ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯇꯥꯟꯖꯥꯗꯨꯗꯅꯦ ꯃꯔꯨꯞ ꯇꯦꯅꯋꯥ ꯑꯩꯈꯣꯏꯅꯤ ꯇꯨꯃꯤꯟꯅ ꯆꯠꯂꯒꯅꯦ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇꯅꯦ ꯃꯍꯥꯛ ꯊꯣꯛꯈꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯁꯤ꯫ ꯑꯗꯨꯒꯅꯦ ꯏꯃꯥ ꯏꯄꯥꯕꯨꯅꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯨꯗꯨꯅ ꯍꯦꯛꯇ ꯄꯨꯔꯛꯑꯁꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯅꯨꯡꯗꯥꯡꯗ ꯍꯟꯗꯨꯅꯅꯦ ꯁꯨꯔꯨꯡꯗꯨꯗ ꯆꯪꯈ꯭ꯔꯕ ꯀꯥꯟꯗꯅꯦ ꯃꯩ ꯊꯥꯗꯨꯅꯅꯦ ꯃꯍꯥꯛꯄꯨ ꯍꯥꯠꯂꯁꯤ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯅꯣꯡꯁꯥꯁꯨ ꯂꯤꯟꯁꯨ ꯄꯨꯟꯅ ꯁꯤꯔꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯐꯔꯦ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯥꯜꯂꯣꯡ ꯑꯣꯏꯒꯅꯤ꯫ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥꯗꯨꯅꯁꯨ ꯆꯤꯡꯅꯔꯣꯏꯗꯅ꯫ ꯇꯦꯅꯋꯥ ꯑꯗꯨꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯇꯨꯔꯦꯜ ꯑꯗꯨ ꯀꯔꯝꯅ ꯂꯥꯟꯊꯣꯛꯀꯅꯤ? ꯂꯥꯏꯌꯦꯛꯄ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯃꯗꯨꯒꯤꯗꯃꯛꯇꯗꯤꯅꯦ ꯑꯩꯈꯣꯏꯅ ꯋꯥꯒꯅꯨ꯫ ꯃꯤꯇ꯭ꯔꯪꯒꯤ ꯃꯤꯡꯁꯦꯜ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯇꯦꯡꯅꯅꯦ ꯉꯥ ꯑꯆꯧꯕ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯇꯣꯡꯂꯒ ꯆꯠꯁꯤ꯫ ꯁꯖꯤ ꯑꯗꯨꯅ ꯑꯃꯨꯛ ꯃꯔꯨꯞ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯎꯒꯦ? ꯅꯍꯥꯛꯅ ꯎꯁꯥ ꯋꯥꯁꯥ ꯃꯌꯥꯝ ꯑꯃ ꯊꯧꯔꯥꯡ ꯇꯧꯔꯒꯅꯦ ꯂꯩꯔꯝꯃꯨ꯫ ꯑꯁꯨꯝꯅ ꯂꯥꯜꯂꯣꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯥꯏꯌꯦꯛꯄ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯃꯗꯤ ꯉꯥ ꯑꯆꯧꯕꯗꯨ ꯌꯦꯛꯂꯕ ꯃꯇꯨꯡꯗ ꯃꯤꯇ꯭ꯔꯪꯒꯤ ꯃꯤꯡꯁꯦꯜꯗꯨꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛꯀꯤ ꯃꯨꯔꯇꯤ ꯑꯃꯗꯤ ꯉꯥ ꯑꯆꯧꯕꯒꯤ ꯃꯨꯔꯇꯤ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯊꯋꯥꯏ ꯍꯥꯞꯂꯝꯃꯤ꯫ ꯉꯥ ꯑꯆꯧꯕ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯥꯏꯌꯦꯛꯄ, ꯇꯦꯅꯋꯥ ꯑꯃꯗꯤ ꯁꯖꯤ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥ ꯑꯗꯨ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕ ꯃꯨꯔꯇꯤꯁꯤꯡ ꯑꯃꯠꯇ ꯂꯩꯕ ꯎꯗ꯭ꯔꯕꯗ ꯁꯥꯎꯅ ꯂꯥꯏꯌꯦꯛꯄ ꯑꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯛꯂꯝꯃꯤ꯫ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯊꯕꯛ ꯑꯃꯇ ꯄꯥꯡꯊꯣꯛꯂꯝꯗ꯭ꯔꯤꯕꯗꯤ? ꯅꯍꯥꯛꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇꯕ꯭ꯔꯥ? ꯂꯥꯏꯌꯦꯛꯄ ꯅꯨꯄꯥꯗꯨꯅ ꯃꯗꯨꯒꯤ ꯅꯠꯆꯗꯦ, ꯑꯩꯍꯥꯛ ꯉꯔꯥꯡꯁꯦ ꯏꯁꯥ ꯌꯥꯝꯅ ꯉꯝꯂꯛꯇꯗꯨꯅ ꯊꯕꯛꯁꯤꯡ ꯑꯗꯣ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕꯅꯤ꯫ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩ ꯁꯣꯏꯗꯅ ꯂꯣꯏꯁꯤꯟꯖꯔꯝꯃꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥꯗꯨꯅ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤꯅꯦ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯅꯦ ꯅꯪ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥ ꯑꯗꯨ ꯂꯩꯕꯥꯛ ꯄꯨꯝꯕ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯅꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯌꯦꯛꯄꯒꯤ ꯁꯥꯏꯑꯣꯟ ꯑꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯌꯦꯛꯂꯗꯨꯅ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥꯗꯨꯅ ꯊꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯗꯦ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕꯗ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥ ꯑꯗꯨ ꯊꯕꯛꯇꯨ ꯍꯌꯦꯡ ꯐꯥꯎꯕꯗ ꯁꯣꯏꯗꯅ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯉꯥ ꯑꯆꯧꯕ ꯑꯃ ꯌꯦꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯊꯋꯥꯏ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯉꯥꯗꯨ ꯇꯣꯡꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯧꯔꯛꯄꯗ ꯂꯥꯏꯌꯦꯛꯄ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯧꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥ ꯑꯗꯨ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ꯫ ꯃꯗꯨ ꯍꯦꯛ ꯈꯪꯂꯕꯗ ꯎꯁꯥ ꯋꯥꯁꯥ ꯃꯌꯥꯝ ꯑꯃ
ꯄꯨꯁꯤꯟꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯕꯨ ꯃꯩ ꯊꯥꯕ ꯍꯧꯔꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯨꯔꯨꯡ ꯑꯗꯨ ꯇꯨꯝꯅ ꯆꯥꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥ ꯑꯗꯨ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯁꯥꯌꯣꯟ ꯑꯅꯤꯗꯨꯒ ꯂꯣꯏꯅꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯂꯥꯏ ꯌꯦꯛꯄ ꯑꯗꯨꯅ ꯇꯦꯅꯋꯥ, ꯁꯖꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛꯇ ꯇꯧꯕꯤꯃꯜ ꯈꯪꯕ ꯃꯇꯧ ꯎꯠꯂꯝꯂꯒ ꯃꯔꯨꯞꯁꯤꯡ ꯑꯗꯨꯕꯨ ꯄꯨꯟꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯃꯇꯨꯡꯗ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯕꯤꯗꯥꯏ ꯄꯤꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯥꯏ ꯌꯦꯛꯄ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯄꯨꯗꯨꯅ ꯃꯍꯥꯛꯀꯤ ꯁꯥꯌꯣꯟ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯂꯝꯃꯤ꯫